India lengak na karigumba Naga miyamgi Aroiba warusin purapa pamlabadi Amsterdam gi framework agreement Yaoriba Warol punamak mafung fana Thabakta Onthoknaba Thourang Loukhat Kadabani haina Tuingangling Muivana fongdokre Naga integration gi iho sangsinduna center ga santi gi wari sanariba Naga laloluf NSN IM gi Supremo Tuingalen Muivana ngasi sahiyang khaigi matungda mahaki fongnapam lamdam Ukhrul district gi Somdalda Khongsaladuna thonglakre Tuingalu Muivah ngasi ayuk Manipur dagi helicopter da laktuna Ukhrul district headquarters da leiba boxing ground da ayuk pung taramatoi taba matamda thonglaki mafam adudagi miyamna harau tayamna oktuna tangkhul nagalom TNL ground fawba miyamga lakminaki mapungweba thoram pangthokfam oidiba TNL ground da miyam tinba thoram da saruyaki TNL da pangthokba miyam tinba thoram da mahakna miyam da pibo warol lalulup asimaki Deputy Ato Kilonsa VS ATM-na Vagi Warol da Myanmar India amasung Chinagi Tuingale Muivah gi Warol da Myanmar India amasung Chinagi Trai Junction da leiriba Nagali masi sembiba mapuna pibani Haukiba sai humdra mapan asida Naga gi miyamna sovereignty amasung integrity ngaktuna lakli amadi hariba pibam asimakta kaidongmaida animakta kaidonungda Naga singna sarinda tauroi Amaram Indiana Naga Singi Human Rights Kongang Nabaga Luna Nangasi Fawbada Justice Pangdri Indo Naga conflict asi political oibani haiduna centerga lisingama chamapan maftra taretagi ngasi Fawbada political negotiations sataduna lakli NSN GPRN gi lengdraba firepti kumja lisingani anigi July taramathoi da laukthokiba Amsterdam joint communique amadi kumja lisingani taramangagi August ahumda khoyek pinakiba framework agreement ta yumpham oiraga political gi warusilama purakmani haibu wafamasi India lengaki marinaba singda mayek sengna khangankhre Masida Naga Singi top puari sovereignty national flag amasung Naga national constitution gi wafam mayek sengna yauri India lengak na karigomba Naga miyamgi aroiba warusin purakpa pamlabadi Amsterdam gi framework agreement da Yaoriba Warol punamak mafung fana Thabak Onthoknaba Thourang Loukhat Kadabani haina Naga gi lusingba asina fongdoki Jumi raksa kala khop ka sada yuri semgali sista I reiterate the national decision taken by Nagalim and the Naga people on August 14, 1947 to remain a sovereign and independent nation. And May 16, 1951 plebiscite wherein we reaffirmed the national decision to be sovereign. For these historic decisions, we are truly indebted to our great leaders of the past. Only honorable negotiated agreement shall be according to the letter and spirit of the joint communique, Amsterdam Joint Communique, and the framework agreement that officially recognize Nagalim unique history, Nagalim sovereignty, sovereign Nagalim territory, and the Naga national flag and the Naga national constitution. Handa kasina hanba waigani shumai nami mayam sida kaino catering doba se ko adu yam harawe sigumba bunsi se aikoi ki ashani aikoina ningba se nongma di thongni haiba ki asha aikoi Ishor Buthaga Taraga, Ishorgi, Booking Sengbada, Aikoi Nairaga Laye, Aikoi Gasa de Sidani. Quake Nagaland for Christ High Krabnina, Aikoi Pratana the way, Aikoi Ningbase, Shoydan and Nomadi Tungani, Asigi, movement like River City, Ishorgi, Kote Koi Tamzare. Kongse, Akoigi, Nagagi Avtare, success Oigniana, Kale, Indian government, Pistop Tori, success to Unia, Wakanda Sober, Tazabule. Sahi angkai ki matung da masagi sahi marifudrama thoichuroba NSN IM ki General Secretary Tuingaling Muivah ma ki ponofom lamdam sondal gi damak ta khongsala kudung si ayuk Ukhrul District Headquarters ta thungkre
maram aduna masi matungda ngasi mak khoi somdal gidam ta khongsal gani masi mangun na ngasi TNL ground gi mafam masida tungda khoi ubiri sini masida miyam gi ba thorom pangtok boloi na miyam na ma koi ba wafam phongdoki ma ki wafam masamang na phongdok da khudong sa darga su miyam da thamning ba ma ki wafam di phongdoki laksani wafam di leiriba regional gi issue sing national gi issue sing aduga regionalism gi nationalism gi leiriba sigi ton ma kena ba masak sing asi yengkan da ihau mayama demand mayama movement mayama leiri sida maroina naga political issue sigi warosin porangna ba honaba matamda Tingaling Muivah gi mahaki Manipur khongset asina kadai fauba masina mating oigedage aduga miyam da mahaki khongset asige significance to kadai fau yauna piba gangbadage haibase koina yengki batari SKTV news ki damakta Ukhrul district headquarters ki TNL ground ge video journalist Singkhai Murangsak loina paudam sri ba commentem jantal